ꯀꯔꯤꯅꯣ ꯑꯃ ꯍꯪꯒꯗꯧꯕ ꯂꯩꯔꯤ. ꯀꯔꯤꯅꯣ? ꯆꯤꯡꯁꯥꯡ ꯃꯁꯥꯁꯨ ꯈꯪꯖꯕ ꯅꯠꯇꯦ. ꯐꯣꯟ ꯄꯥꯏꯔꯤꯕꯗꯨ ꯊꯝꯈꯤꯅꯤ ꯄꯥꯈꯠꯄꯒꯤ ꯈꯪꯍꯩ ꯈꯪꯖꯤꯟꯗ ꯍꯥꯏꯗꯣꯛꯈꯤꯕꯅꯤ. ꯊꯥꯖꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯥꯟꯕꯗꯨꯗ ꯆꯤꯡꯁꯥꯡ ꯇꯞꯅ ꯍꯪꯂꯛꯏ. ꯊꯕꯛ ꯃꯐꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯉꯥꯏꯍꯥꯛꯇꯨ ꯀꯔꯤ ꯋꯥꯍꯪꯕꯨ ꯍꯪꯂꯛꯄ ꯈꯟꯅ ꯃꯤꯍꯨꯜ ꯆꯣꯡꯕ ꯃꯈꯩ ꯉꯥꯏꯖꯔꯝꯕꯅꯤ. ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯥꯖ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ. ꯍꯣꯏ, ꯅꯨꯡꯉꯥꯏ. ꯊꯕꯛ ꯌꯥꯝ ꯆꯤꯟꯕ꯭ꯔꯣ? ꯋꯥꯕ꯭ꯔꯥ ꯊꯕꯛ ꯇꯧꯕꯗꯣ? ꯋꯥꯗꯦꯗ. ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯆꯤꯟꯕꯁꯨ ꯑꯣꯏꯗꯦ. ꯊꯕꯛ ꯃꯐꯝꯗ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕ꯭ꯔꯥ? ꯍꯣꯏ, ꯊꯦꯡꯅꯩꯌꯦ. ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏ. ꯃꯕꯨꯛꯁꯨ ꯂꯣꯏꯅ ꯐꯩ. ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯂꯩꯌꯨ. ꯍꯣꯏ. ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯇꯥꯕꯗ ꯊꯃꯣꯏꯗꯤ ꯄꯦꯟꯖꯩ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ. ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯐꯣꯟꯗꯨ ꯊꯝꯍꯟꯅꯤꯡꯗ꯭ꯔꯦ. ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯆꯥꯔꯦ. ꯅꯪꯗꯤ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤ. ꯄꯨꯡꯗꯤ 11 ꯇꯥꯒꯗꯧꯔꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ. ꯀꯩꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯅꯣ? ꯆꯥꯛ ꯊꯣꯡꯗꯦ. ꯑꯗꯨꯗꯤ ꯊꯋꯥꯟꯁꯨ ꯆꯥꯗ꯭ꯔꯕꯣ? ꯃꯥꯕꯨꯗꯤ ꯃꯄꯥꯟꯗ ꯆꯥꯔꯦ ꯍꯥꯏꯕꯅꯤ. ꯑꯗꯨꯗꯤ ꯊꯋꯥꯟꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯍꯣꯇꯦꯜꯗ ꯑꯣꯏꯔꯁꯨ ꯆꯥꯕ ꯌꯥꯗꯕ꯭ꯔꯥ? ꯆꯥꯛ ꯂꯥꯝꯗ꯭ꯔꯣ? ꯍꯣꯇꯦꯜꯒꯨꯝꯕ ꯃꯄꯥꯟꯗ ꯆꯥꯕꯗꯣ ꯑꯩ ꯍꯩꯅꯗ꯭ꯔꯦ. ꯀꯩꯒꯤ? ꯌꯨꯝꯒꯤ ꯏꯟꯁꯥꯡꯒꯤ ꯃꯍꯥꯎ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯍꯥꯎ ꯑꯃꯠꯇ ꯑꯩ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ. ꯊꯥꯖ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝ ꯈꯪꯗ ꯅꯤꯄꯥ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯂꯧꯁꯤꯟꯕꯁꯨ ꯉꯝꯗꯦ. ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ. ꯆꯤꯡꯁꯥꯡꯅ ꯑꯣꯏꯅ ꯃꯈꯥ ꯇꯥꯏ. ꯆꯥꯕꯨꯗꯤ ꯆꯥꯏꯗ, ꯁꯨꯝ ꯍꯥꯏꯕꯅꯤ. ꯅꯛꯅ ꯂꯩꯅꯕ ꯑꯣꯏꯔꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯃ ꯀꯩ ꯑꯃ ꯊꯣꯡꯕꯤꯕ ꯌꯥꯕꯅꯤ. ꯑꯩꯒꯤ ꯏꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯕꯤꯔꯝꯕꯅꯤꯅ. ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯞꯅꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯏꯁꯦ. ꯃꯅꯤꯄꯨꯔꯕꯨ ꯀꯌꯥꯝ ꯆꯥꯎꯕ ꯂꯝꯅꯣꯅꯦ. ꯁꯃꯨꯗ꯭ꯔ ꯂꯥꯜꯂꯒ ꯆꯠꯄꯁꯨ ꯅꯠꯇꯅ. ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯌꯥꯝ ꯆꯥꯎꯏ. ꯏꯝꯐꯥꯜ ꯃꯌꯣꯜꯁꯦ ꯈꯛꯇꯅꯁꯨ ꯌꯥꯝ ꯆꯥꯎꯏ. ꯑꯃꯒ ꯑꯃꯒ ꯏꯔꯥꯞꯇ ꯂꯥꯞꯅꯩ. ꯑꯗꯨꯗꯤ ꯂꯥꯞꯅꯔꯤꯁꯦ ꯀꯃꯥꯏꯅ ꯅꯛꯁꯤꯟꯅꯕ ꯌꯥꯅꯤ? ꯂꯝꯕꯨ ꯀꯃꯥꯏꯅ ꯅꯛꯁꯤꯟꯅꯍꯟꯕ ꯌꯥꯗꯣꯏꯅꯣ? ꯂꯝꯒꯤ ꯋꯥ ꯅꯠꯇꯦ, ꯋꯥꯈꯜꯒꯤ ꯋꯥꯅꯤ. ꯅꯛꯄ ꯂꯥꯛꯄ ꯄꯨꯝꯅꯃꯛ ꯋꯥꯈꯜꯗ ꯂꯣꯏꯅ ꯂꯩ ꯍꯥꯏꯅꯔꯤꯗꯨꯗꯤ. ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯕ ꯍꯩꯇꯕ ꯃꯤꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯋꯥꯈꯜ ꯈꯟꯕ ꯍꯩꯇꯕ ꯃꯤ ꯑꯃꯗ ꯀꯃꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯇꯝꯕꯤꯒꯅꯤ? ꯀꯃꯥꯏꯅ ꯃꯤꯗꯨꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯛꯀꯅꯤ? ꯑꯗꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ? ꯍꯌꯦꯡꯋꯥꯏ ꯑꯣꯖꯥ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕꯅꯤꯅ ꯍꯧꯖꯤꯛꯇꯒꯤ ꯁꯤꯒꯨꯝꯕꯁꯦ ꯈꯟꯕ ꯍꯧꯔꯣ. ꯑꯣꯖꯥ ꯑꯣꯏꯕꯕꯨ ꯁꯤꯒꯨꯝꯕ ꯇꯥꯛꯅꯕ꯭ꯔꯣ? ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩ ꯇꯝꯂꯒ ꯐꯖꯕ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄꯤꯕꯗꯨ ꯈꯛꯇꯅ ꯑꯣꯖꯥꯔ? ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯕ ꯑꯃꯕꯨ ꯇꯥꯛꯄꯤꯕ, ꯇꯝꯕꯤꯕ. ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯕꯨ ꯑꯣꯖꯥ ꯀꯧꯗꯕ꯭ꯔꯅꯤ? ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯕꯤꯕꯗꯤ ꯌꯥꯏꯅ. ꯑꯗꯨꯗꯤ ꯑꯩ ꯍꯩꯒꯗꯕ ꯃꯥꯟꯗꯦ. ꯑꯗꯨꯗꯤ ꯋꯥꯈꯜ ꯃꯥꯡꯂꯒ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ. ꯀꯝꯗꯧꯅꯤ? ꯑꯣꯖꯥꯅ ꯍꯩꯇꯦ ꯇꯥꯛꯄꯤꯕ ꯉꯝꯃꯣꯏ ꯍꯩꯔꯕꯅꯤꯅ. ꯑꯄꯪꯕꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯅꯣ? ꯀꯅꯥꯅꯁꯨ ꯇꯥꯅꯤꯡꯂꯣꯏꯗ. ꯃꯤꯅ ꯇꯥꯅꯤꯡꯗ꯭ꯔꯁꯨ ꯑꯩꯗꯤ ꯇꯥꯅꯤꯡꯉꯤ. ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ ꯊꯥꯖ. ꯑꯩ ꯉꯥꯎꯒꯗꯧꯔꯦ. ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯁꯨ ꯌꯥꯡꯈꯠꯂꯛꯏ. ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯆꯤꯡꯁꯥꯡꯅ ꯃꯈꯥ ꯇꯥꯔꯛꯏ. ꯇꯟꯕ꯭ꯔꯣ? ꯑꯩꯕꯨ ꯉꯥꯎꯒꯅꯤ ꯍꯥꯏꯔꯒ ꯊꯅꯝꯒꯦ ꯈꯜꯂꯤꯔꯥ? ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ. ꯑꯗꯨꯗꯤ ꯀꯔꯤ? ꯋꯥꯈꯜ ꯃꯥꯡꯕꯒꯤ ꯃꯔꯝ ꯈꯪꯗꯅ ꯀꯃꯥꯏꯅ ꯑꯩꯅ ꯋꯥꯈꯜ ꯇꯥꯍꯟꯗꯣꯏꯅꯣ? ꯃꯣꯔꯦꯒꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅꯤꯡꯕ ꯁꯥꯟꯅꯕꯤꯈ꯭ꯔ ꯃꯥꯜꯂꯦ. ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩ ꯉꯥꯎꯒꯗꯧꯔꯦ. ꯆꯤꯡꯁꯥꯡ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯛꯏ. ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯈꯣꯏꯗꯥꯖꯅ ꯌꯦꯡꯂꯤ. ꯊꯥꯖꯗꯤ ꯑꯍꯤꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯍꯨꯃꯥꯡ ꯀꯥꯡꯂꯤ. ꯃꯈꯨꯠ ꯅꯥꯝꯃꯅ ꯐꯣꯟꯗꯨ ꯄꯥꯏꯔꯤ. ꯃꯈꯨꯠ ꯅꯥꯝꯃꯅ ꯍꯨꯃꯥꯏ ꯍꯨꯝꯃꯤ. ꯆꯤꯡꯁꯥꯡ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯏ. ꯊꯥꯏꯅ ꯃꯥꯒꯤ ꯍꯩ ꯑꯁꯨꯕ ꯆꯥꯕꯗꯨꯗ ꯁꯦꯝꯖꯤꯟꯈꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ
इंसान थोंबदा अइबु समजनखिब्रमदि तौरे करी थाजद्रगा हयेंगुनसे कायदा मफमदुदि सरप्राइज ओइहलगे अदुगा अइबु ngaihallaka amuk laktradi handakti soiden lakanida nangde ibu soiden ngairumgadra mafam saidoktraga mafam haidrasu thamoidadi ngaiba yaina thamoida ngaibadi chahi kayagi mamangdagi ngaiduna lakrabani nangnada inakta lakpidabani nanakta laktabanati nangbu khudongthiba thoklabadi haidana thamoi mana loduna lesinbani nangi natawduna अइबु कयम वहल्ली हाइबदि नसाना खंग्रा अइबु साउनिंग्रा साउप ngamde अदुदि अइ वा मा हंगे अइबु नुंसिब्रा थाजा सोर होनबा काउरी हुमाई हमलम मखुतसु चक लेपकी माइथोंदुसु नुंगी मुर्तिगुमना ओनख्रे मिहुल मासु मथों मरम खंगदना चोंगबा हौरई असिगुम्बा वाहंगबु इराय लाइना हाइदोरकपसिबु गरी मतौना हाइना वाखलदा खल्ली ngaure chungsang ngaure haiba thaja wakhal tare maithongdasu ikai minok ama nokladuna tapna khomi aruba wahangi pakhumdi aidi phone da pide adu oiragana pakhum phangnaba haying soidan lakpa tare lakani hairaga laktradi pakhum phangjaroi soidan lakai aibu ngairam thaja maithonggi minoktu lochinba ngamdre thamoi masu mathom marang haure wakhal masu punglang heklangi ngehakaduda निपामा ने इथा थाजदना हाइरक्लिबा मयामदो मंगला ताइबंगला हाइना खनफम खंग्रे अदुबु थमोइनदि पेंजे नुंसिबगी ममलसु हेनगलकबगो वाखलदा फाउरे चिंगसांगदि थमोइगी वाहैदो हाइदोकलगे खनखिबा नते अदुबु नुपी मागी इंगना तपना nganglakpa खंजेलदु तारगा माबु नुंसि थौरिना पुनसिलगा चिंगसिनखिबगो थमोइदा लैबा खुदिंगसु लोइना हाइदोख्रे हौजिक्तदा वाखल लाई अदुबु चिंगसांग थमोइगी वा हाइदोख्रे हाइना चिंता तौदे अहोइना दुम फरे वाखल पुकनिंगी अपांबसि फंगहल्लगे तुंगदा थोकलकपा खुदिंग थेंगनरगे हाइना खनख्रे माइथोंगी मिनोकदु लोचिनबा ngamda फोनदु थमनख्रबसु फमलिबदुदि मची लेंग्री अतियादा थोकलिबा थाबल माबु येंगलगा थाजगी सक्तम ओइना उरकबदुदा इंगंगना ममितु चेचेट उइसिलगा पांगथोई ngauri dasena chingsang nungsi wakhalda anghauba haibadu ole wakhalda ngahak nungai thokna leiringai chingsang gi phone du call lakpadu paikhatuna yeng roman gi phone oirambadu da chingsang ngalamba mai thongdu maksinna phone du paikhat hello hello kada dile parisana bayagadra yani next assignment gi dama ready da leiru चिंगसांग पाखुम पीदे रोमेना करी हाइरकपा हाइना ngaiduna lei next week da Churchanpur da ki poti orakani madu Bangladesh yohankhibagi daidadu nangonda sinarabani next week da election haidokpa matamni election haidokpagi miyam langnaringi chairakadudani tanjale hogadabu kayamna hairo karor chamagi value ni madudi red wankani thabaktu da success oilu kaidorake madudi aina khangnadum tawrakani aduga सीना मोइरगा हयिंग से सरगी मनाक्ता लाक्तबा यर वा खरसु तानागदौबु लेबनी पुंग क्या नुंथिलगी पुंग मरीदा अइ थबक लै लाक्पा ngam चिंगसांग ना ngamoi हाइना इराय लाइना हाइदोरकपदुदा रोमेन सु खौतक जाय चिंगसांग बु अंगांग मचा ओइरिङैदगी मखोइना सिजनानिंगबु मओंगदा सिजनातुना लाक्पनी नोंगमता ngamoi हाइबा वाहैसे हाइरखिद्रबनी अदुबु चाही खरा असेगी मनुंगदा चिंगसांगी मओंग मतौसे ओनबा हौरै फाजिंदुना थंबा यारोइदबगी मतौ हेक हेक उलकपसिदा रोमेना चिंगसांगबु सिकारगी नोंगशा लोइनबगुम थेमलगा थमनबा होने फरे अदु ओइरगना पुंग केदा संगनी अयुक्तदि यार नमिदांग ओइना लागे फरे फरे अदुदि अइ सरदा हाइख्रगे फोन दु थमनख्रे चिंगसांगसु होइमाइ हाइखिदे रोमेनगा वारि सानबदु चिंगसांग मसादा खोइसाउनबा अमा फाउरे खुदक्ता रोमेनबु फारगा गाड़ी अदुगी मतंगदा अहिंग अदुगी मरमदा नमदना हंगदोकपा पामी अदुबु मतंग चादबु ओइबगी खंजिनबा होटनबदा वाखल पुकनिंगदे असौबगी मैना चाकपा हौरक्लबनी
ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯦꯞꯅ ꯊꯥꯔꯣꯏ ꯍꯥꯏꯅꯁꯨ ꯈꯨꯇꯨꯝꯁꯤꯡꯗꯨꯅ ꯋꯥꯁꯛꯂꯤ꯫ ꯐꯣꯟꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ꯫ ꯀꯨꯏꯗꯦ, ꯔꯤꯡ ꯉꯥꯏꯍꯥꯛ ꯆꯠꯄꯒ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯗꯌꯥ, ꯃꯁꯛ ꯈꯪꯕ ꯉꯝꯂꯕ꯭ꯔꯥ? ꯍꯣꯏ ꯗꯌꯥ, ꯑꯩꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯣ? ꯁꯅꯥꯍꯜꯒꯤ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯅꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯗꯣ꯫ ꯀꯔꯤ? ꯃꯦꯗꯝꯒꯤ ꯃꯇꯨꯡ ꯏꯟꯅꯔꯤꯕꯗꯣ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯤꯁꯤꯡꯅꯤ ꯍꯥꯏꯕ? ꯍꯣꯏ ꯗꯌꯥ꯫ ꯃꯥꯙꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯆꯤꯡꯁꯥꯡꯅ ꯃꯤ ꯊꯥꯗꯣꯛꯂꯒ ꯊꯤꯍꯟꯈꯤꯕꯅꯤ꯫ ꯁꯅꯥꯍꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯔꯤꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯣꯟꯅ ꯏꯟꯅꯍꯜꯂꯤꯕꯅꯣ? ꯋꯥꯈꯜꯗꯁꯨ ꯆꯤꯡꯅꯕ ꯑꯃꯅ ꯅꯨꯡꯊꯤꯜꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯙꯕꯤ ꯃꯊꯟꯇ ꯀꯅꯥꯕꯨ ꯎꯅꯕ ꯆꯠꯂꯤꯕꯅꯣ? ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯃꯊꯟꯇ ꯆꯠꯊꯣꯛꯀꯟꯕ ꯃꯤꯁꯛ ꯅꯠꯇꯦ ꯆꯤꯡꯁꯥꯡ ꯈꯪꯏ꯫ ꯃꯁꯥꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯄ, ꯏꯊꯛ ꯊꯀꯠꯄ ꯃꯇꯧ ꯑꯃ ꯑꯣꯏꯈꯤ꯫ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯐꯣꯟ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯋꯥꯈꯜ ꯈꯪꯂꯛꯂꯥꯏ꯫ ꯗꯌꯥ, ꯑꯗꯨꯒ ꯗꯌꯥꯅ ꯃꯣꯏꯔꯥꯡꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯈꯔ ꯍꯪꯗꯣꯔꯛꯎꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯏ꯫ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯃꯣꯏ ꯑꯗꯥꯏꯒꯤ ꯋꯥꯔꯤ ꯈꯔ ꯈꯪꯕ ꯑꯍꯜꯁꯤꯡꯗ ꯍꯪꯕꯗ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯈꯔ ꯂꯩꯔꯒ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯂꯩꯈꯤꯕꯅꯤꯅ ꯍꯥꯏ꯫ ꯅꯝꯗꯅ ꯀꯥꯏꯅꯍꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯅꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯥꯏꯕꯗꯗꯤ ꯅꯨꯄꯥꯗꯨꯒ ꯈꯠꯅꯔꯒ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏ꯫ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯕ ꯃꯥꯜꯂꯤ ꯍꯥꯏꯅꯩ꯫ ꯑꯉꯥꯡꯒꯤ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯃꯁꯥꯗꯨ ꯍꯦꯟꯅ ꯂꯥꯡꯇꯛꯅꯩ꯫ ꯈꯪꯅꯤꯡꯅ ꯃꯈꯥ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯑꯉꯥꯡꯗꯨꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯃꯗꯨꯗꯤ ꯀꯅꯥꯝꯇ ꯈꯪꯅꯗ꯭ꯔꯦꯅ ꯍꯥꯏ꯫ ꯃꯇꯝꯗꯨꯗ ꯋꯥꯔꯤꯗꯨ ꯁꯨꯝ ꯅꯤꯡꯕꯨ ꯍꯥꯏꯅꯈꯤꯕ ꯋꯥ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯆꯧ ꯑꯁꯥꯡꯒꯤ ꯏꯃꯨꯡꯒꯤ ꯋꯥꯊꯣꯛ ꯑꯣꯏꯕꯅꯤꯅ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔ ꯃꯥꯜꯂꯤꯗ꯫ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯕ ꯉꯝꯕ꯭ꯔꯥ? ꯑꯗꯨꯗꯤ ꯀꯅꯥꯝꯇꯅ ꯈꯪꯉꯤ ꯍꯥꯏꯔꯛꯇꯦꯗꯦ꯫ ꯐꯔꯦ, ꯌꯥꯔꯦ꯫ ꯃꯥꯙꯕꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯔꯒ ꯆꯤꯡꯁꯥꯡ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯃꯁꯥꯗꯨ ꯌꯣꯝꯁꯤꯟꯈꯤꯕꯒꯨꯝ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯨ ꯏꯇꯨꯛ ꯇꯨꯛꯊꯩ꯫ ꯃꯥꯅ ꯊꯤꯔꯤꯕ ꯈꯪꯅꯤꯡꯂꯤꯕ ꯑꯗꯨꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯥꯙꯕꯤꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯈꯪꯂꯛꯄꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯛꯏ꯫ ꯁꯣꯝꯗ ꯃꯥꯙꯕꯤꯁꯨ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯆꯤꯡꯁꯥꯡꯒ ꯊꯦꯡꯅꯈꯤꯕ ꯐꯤꯚꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤ ꯈꯔ ꯏꯟꯅꯔꯦ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯏ꯫ ꯀꯅꯥꯅꯣ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯣ? ꯑꯗꯨꯒ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨ ꯀꯝꯗꯧꯅ ꯈꯪꯂꯤꯕ? ꯄꯨꯝꯅꯃꯛ ꯈꯟꯖꯤꯜꯂꯨꯕꯗ ꯃꯤꯍꯨꯜꯁꯨ ꯆꯣꯡꯂꯦ꯫ ꯋꯥꯈꯜꯁꯨ ꯍꯦꯟꯅ ꯂꯨꯁꯤꯟꯅ ꯈꯟꯖꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯈꯟꯗꯣꯛꯏ꯫ ꯑꯗꯨꯅ ꯁꯅꯥꯍꯜꯗ ꯍꯥꯏꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯥꯙꯕꯤ ꯍꯥꯏꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯂꯣꯠꯅꯕ ꯍꯣꯠꯅꯩ꯫ ꯃꯁꯥꯗꯨꯗ ꯈꯪꯅꯤꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯂꯥꯡꯒꯣꯏ ꯆꯜꯂꯤ꯫ ꯃꯥꯕꯨ ꯆꯤꯊꯤ ꯊꯥꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯔꯝ, ꯆꯤꯊꯤ ꯑꯗꯨꯒꯤ ꯋꯥꯔꯣꯜꯗ ꯄꯜꯂꯤꯕ ꯃꯆꯥꯒꯤ ꯃꯇꯥꯡ, ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯃꯆꯥꯅ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯔꯣꯜ ꯑꯗꯨꯗ ꯃꯆꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯩ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯥꯎꯉꯝꯗ꯭ꯔꯕ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯄꯥ ꯃꯆꯥꯒꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯃꯥꯙꯕꯤ ꯋꯥꯈꯜ ꯃꯥꯡꯈꯤ꯫ ꯊꯃꯣꯏꯅ ꯌꯥꯖꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯀꯌꯥ ꯀꯞꯇꯨꯅꯁꯨ ꯂꯦꯟꯈꯤ꯫ ꯋꯥꯈꯜ ꯃꯥꯁꯨ ꯑꯉꯥꯎꯕꯤ ꯑꯣꯟꯗꯨꯅ ꯃꯄꯥ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯃꯄꯥꯝ ꯂꯝꯗꯝꯅ ꯃꯥꯙꯕꯤꯕꯨꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈꯤꯕꯅ ꯃꯤꯅꯨꯡꯁꯤꯒꯤ ꯊꯣꯡꯗꯤ ꯂꯣꯟꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯒꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯌꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯥꯙꯕꯤꯒꯤ ꯊꯃꯣꯏꯗꯤ ꯅꯧꯍꯧꯅꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯦ꯫ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯔꯤꯅ ꯆꯥꯛꯊꯦꯛꯂꯕ ꯊꯃꯣꯏ, ꯃꯄꯨꯔꯣꯏꯕꯅ ꯉꯥꯛꯄꯤꯔꯝꯗ꯭ꯔꯕ ꯃꯥꯒꯤ ꯄꯨꯟꯁꯤ, ꯃꯌꯥꯝꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯁꯣꯔ ꯍꯣꯜꯂꯤꯕꯗꯨ ꯍꯟꯐꯝ ꯈꯪꯗꯦ꯫ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯤ ꯁꯤꯟꯊꯥ ꯃꯄꯨꯛꯅꯤꯡꯗ ꯁꯣꯜꯂꯤ꯫ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕꯒꯦ? ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ, ꯏꯆꯥꯕꯨ ꯅꯪꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯤ ꯑꯩꯕꯨ ꯋꯥꯔꯧꯕꯒꯤꯔ? ꯑꯩꯕꯨ ꯆꯩꯅꯥ ꯃꯈꯜ ꯁꯨꯅ ꯐꯪꯂꯁꯅꯨ ꯈꯟꯕꯒꯤ ꯅꯪꯅ ꯏꯆꯥꯕꯨ ꯂꯣꯠꯇꯨꯅ ꯊꯅꯝꯂꯤꯕ꯭ꯔꯣ? ꯅꯪꯅ ꯄꯤꯅꯤꯡꯕ ꯆꯩꯅꯥ, ꯅꯪꯅ ꯄꯤꯅꯤꯡꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯩꯕꯨ ꯐꯪꯍꯜꯂꯨ, ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯁꯛꯇꯝꯗꯤ
ꯃꯃꯥꯏꯒꯤ ꯏꯄꯝꯗ ꯈꯪꯍꯟꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯉꯥꯛꯄꯤꯌꯨꯕ ꯏꯆꯥꯒꯤ ꯃꯁꯛ ꯈꯪꯗ ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯌꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯊꯥꯖ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤ ꯍꯦꯛ ꯍꯧꯒꯠꯄꯒ ꯐꯣꯟꯗꯨ ꯍꯥꯟꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯏꯔꯨ ꯃꯥꯏꯊꯖꯕ ꯆꯪꯈꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯕꯅ ꯃꯥꯏꯊꯣꯡꯗꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯏ ꯂꯣꯠꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗ ꯃꯥꯏꯊꯣꯡꯁꯨ ꯈꯔ ꯈꯖꯤꯛ ꯀꯦꯁꯤꯜꯂꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯗꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯒꯗꯤ ꯂꯧꯊꯣꯔꯛꯄ ꯗ꯭ꯔꯦꯁ ꯑꯃ ꯍꯦꯛꯇ ꯁꯦꯠꯂꯗꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯆꯨ ꯃꯃꯦꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯤ ꯑꯃ ꯑꯃꯨꯛ ꯆꯤꯡꯊꯣꯛꯀꯅꯤ ꯑꯃ ꯑꯃꯨꯛ ꯂꯤꯠꯁꯤꯟꯒꯅꯤ ꯇꯧꯔꯒ ꯌꯦꯡꯂꯤꯕꯗꯨ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯕꯅꯤ ꯊꯕꯛ ꯃꯐꯝ ꯌꯧꯕꯗꯁꯨ ꯁꯣꯏꯗꯅ ꯊꯦꯡꯂꯅꯤ ꯉꯁꯤꯗꯤ ꯊꯥꯖ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯒ ꯆꯥꯏꯔꯤꯕ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯃꯁꯥꯗꯨ ꯉꯁꯥꯏꯗꯒꯤ ꯏꯊꯛ ꯊꯛꯀꯠꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯃꯁꯥꯗꯨ ꯆꯣꯛꯊꯔꯦ ꯃꯀꯣꯛ ꯉꯥꯎꯔꯛꯄꯗꯨꯗ ꯐꯃꯨꯡ ꯃꯆꯤꯗ ꯃꯈꯨꯠꯅ ꯁꯧꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯄꯨꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯁꯣꯝꯗ ꯆꯤꯡꯁꯥꯡꯁꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯏꯁꯤꯡ ꯆꯥꯏꯕ ꯍꯧꯈ꯭ꯔꯦ ꯊꯕꯛꯇꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯤ ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤ ꯑꯗꯨꯒ ꯃꯀꯣꯏ ꯃꯔꯥꯡ ꯀꯛꯀꯅꯤ ꯈꯪꯂꯝꯗꯕꯗꯨ ꯅꯤꯡꯊꯤꯖꯅ ꯁꯦꯐ ꯇꯧꯊꯣꯛꯏ ꯉꯁꯤꯗꯤ ꯗ꯭ꯔꯦꯁꯇꯨ ꯑꯃ ꯑꯅꯤ ꯂꯧꯊꯣꯛꯂꯒ ꯃꯃꯥꯡꯗ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯉꯤ ꯅꯍꯥꯟ ꯃꯈꯩ ꯁꯦꯠꯂꯤꯕ ꯃꯌꯥꯝꯗꯨ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯗ꯭ꯔꯦꯁ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯨ ꯆꯤꯡꯁꯥꯡ ꯉꯁꯤ ꯈꯔ ꯋꯥꯈꯜꯗ ꯂꯥꯛꯏ ꯕ꯭ꯂꯦꯛ ꯁꯔꯠ ꯃꯌꯥꯝꯗꯨ ꯄꯥꯏꯔꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯕꯨ ꯅꯍꯥꯟꯈꯩꯁꯤꯕꯨ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯁꯦꯠꯄ ꯖꯥꯠꯂꯣ ꯑꯇꯣꯞꯄ ꯃꯆꯨꯒ ꯑꯝꯇ ꯍꯦꯛ ꯂꯩꯔꯝꯗꯦꯕꯅꯤ ꯉꯥꯡꯅ ꯕ꯭ꯂꯦꯛ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯁꯔꯠ ꯑꯃ ꯂꯤꯠꯁꯤꯜꯂꯤ ꯑꯗꯨꯒ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯗꯨ ꯃꯔꯣꯜ ꯈꯔ ꯊꯦꯛꯀꯠꯂꯒ ꯈꯨꯅꯤꯡ ꯃꯄꯥ ꯑꯣꯏꯔꯞꯅ ꯊꯝꯃꯤ ꯁꯔꯠ ꯑꯗꯨꯒ ꯆꯥꯟꯅꯅ ꯕ꯭ꯂꯦꯛ ꯄꯦꯟ ꯑꯃ ꯁꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯁꯨꯁ ꯑꯃ ꯇꯣꯡꯁꯤꯜꯂꯤ ꯃꯗꯨꯗ ꯅꯠꯇꯦ ꯈ꯭ꯋꯥꯡꯗ ꯐꯥꯔꯤꯕ ꯕꯦꯜꯠ ꯑꯗꯨꯁꯨ ꯕ꯭ꯂꯦꯛ ꯀꯂꯔꯒꯤꯅꯤ ꯈꯨꯗꯥꯡꯗ ꯁꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯁꯨ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯂꯦꯗꯔꯒꯤ ꯘꯔꯤꯅꯤ ꯐꯤꯔꯣꯟ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯒ ꯇꯦꯟꯇꯛꯅ ꯀꯛꯂꯤꯕ ꯁꯝꯀꯛ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯁꯦꯝꯖꯤꯜꯂꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯃꯥꯏꯗꯨꯁꯨ ꯂꯩꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯤ ꯅꯣꯡꯃꯗ ꯃꯤꯅꯠ 2 ꯐꯥꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯕ ꯅꯨꯄꯥꯁꯤ ꯉꯁꯤꯗꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗ꯭ꯔꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯍꯟꯖꯤꯜꯂꯛꯂꯒ ꯃꯤꯡꯁꯦꯜꯗ ꯃꯁꯥꯗꯨ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈꯤ ꯊꯋꯥꯟꯁꯨ ꯀꯣꯐꯤ ꯀꯞ ꯑꯃ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯆꯤꯡꯁꯥꯡꯅ ꯀꯨꯝꯊꯔꯛꯄꯒ ꯃꯄꯥ ꯆꯥꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯂꯥꯛꯑꯝꯕꯅꯤ ꯆꯤꯡꯁꯥꯡ ꯎꯕꯗ ꯊꯋꯥꯟ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯂꯒ ꯆꯤꯡꯁꯥꯡꯕꯨ ꯌꯦꯡꯂꯛꯏ ꯗꯦ ꯀꯩ ꯆꯠꯇꯣꯏꯅꯣ ꯊꯕꯛ ꯀꯩ ꯊꯕꯛ ꯃꯤ ꯎꯅꯕ ꯀꯅꯥ ꯃꯤꯅꯣ ꯍꯥꯏꯁꯦ ꯀꯩꯅꯣ ꯌꯥꯝ ꯍꯪꯉꯤꯗꯨꯅ ꯁꯨꯝ ꯍꯪꯕꯅꯤ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯅꯥꯟꯅ ꯊꯣꯛꯂꯛꯄꯁꯤꯗ ꯍꯪꯕꯅꯤ ꯊꯋꯥꯟꯅ ꯅꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯊꯋꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯐꯨꯔꯤꯠꯁꯦ ꯀꯩꯝꯇ ꯇꯧꯗꯕ꯭ꯔꯣ ꯇꯧꯗꯦ ꯌꯥꯝ ꯐꯖꯩ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯁꯦꯠꯄꯁꯦ ꯌꯦꯡꯕꯗ ꯀꯩꯁꯨꯝ ꯇꯧꯗꯕ꯭ꯔꯥ ꯇꯧꯗꯦꯗ ꯁꯤꯅ ꯍꯦꯟꯅ ꯐꯖꯩꯅꯤ ꯊꯋꯥꯟꯁꯨ ꯇꯟꯖꯥ ꯆꯥꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯎꯅꯔꯣꯏꯗꯣꯏꯔꯣ ꯏꯊꯥ ꯊꯥꯖꯗꯕ ꯑꯃ ꯍꯪꯗꯣꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯃꯨꯠ ꯅꯨꯡꯉꯥꯏꯕꯒꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ ꯃꯈꯨꯠꯇꯨꯅ ꯊꯋꯥꯟꯗ ꯊꯥꯒꯤ ꯃꯇꯥꯒꯨꯝ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯛꯏ ꯆꯩ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯪ ꯑꯣ ꯁꯨꯝ ꯍꯪꯕꯅꯤ ꯀꯩꯗꯧꯔꯒꯦ ꯗ꯭ꯔꯦꯁꯀ ꯅꯩꯁꯤꯜꯂ ꯀꯨꯝꯊꯔꯛꯄꯁꯤꯗ ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯃꯤꯅꯤ ꯑꯩꯅ ꯉꯁꯤ ꯎꯅꯗꯣꯏꯁꯦ ꯅꯨꯄꯤ ꯎꯅꯕ ꯆꯠꯇꯣꯏꯔꯥ ꯈꯜꯂꯒ ꯒꯨꯟꯗꯥ ꯃꯌꯥꯝ ꯑꯃ ꯎꯅꯕ ꯆꯠꯇꯣꯏꯔꯝꯒꯅꯤꯅꯦ ꯉꯥꯡꯗꯪ ꯂꯩꯔꯅꯨ ꯌꯥꯔꯦ ꯌꯨꯝꯒꯁꯦ ꯈꯔ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ ꯁꯤꯗ ꯃꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯀꯅꯥ ꯂꯥꯛꯑꯒ ꯂꯣꯏꯁꯤꯟꯅꯤ ꯈꯜꯂꯤꯅꯣ ꯏꯃꯨꯡꯁꯤꯡ ꯑꯁꯤꯗꯤ ꯐꯖꯅ ꯁꯦꯡꯉꯝꯒꯗꯧꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯊꯋꯥꯟꯁꯨ ꯃꯆꯤꯟꯗ ꯈꯨꯝꯗꯨꯅ ꯂꯩꯍꯧꯏ ꯑꯣ ꯏꯇꯩꯃ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯒ ꯆꯦꯊꯥꯖ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯔꯁꯤ ꯊꯋꯥꯟꯒꯤ ꯋꯥꯗꯨꯗ ꯆꯤꯡꯁꯥꯡ ꯃꯥꯏꯊꯣꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯒꯥꯔꯤꯗ ꯀꯥꯈꯠꯈꯤ ꯑꯗꯨꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ